Hello everyone, once again. Ma'am, ngasi londo fanek sidi khwangi fanek ni. Ado ai video je ngamna thagat sage tawbani nunti gi. Ado nganna thagat pa je ngamde atoba thabak ben service su tawba adugi angangi school halaga fanek lonba adunani. Ado nunti gi ngamna bade hona jarke nganna bajo. Ado ngasi londo je video je am sangaloi je sat usalage. Design di khoi londo ni tawba tabu khwang fanek ni ai ulake me. Semang khwang panek si di phi thai ko pandong am lo loi rabane khwang panek si di sumai phi thai natradi sto si makha de kitong uri je moi de fazana straight oina kon da kai da sa ba duga mana de ba straight oina lai bangam de aduna ne ko ne phi tharaga si horen ai loi lon ba loi raga laktho kan da phi thai kai su khang da bani en ulake lon ba hawra se do de me si khwang panek se pandong ani mo lon ba lore coffee color ni mai je do setting thab je yam beran ismaina fanek am khak lap je machu am khak lap je ado lola ge horen phajai yengaji setting do design loan badi lore leire ado moina hojik mapuduna koigi si pandong si leije sidaida mathak sida pandong macang hapi wona moi hairamme sigi fanek se ado adi pandong macha dum ga hapchalaga I ulage
ꯑꯗꯣ ꯃꯌꯥꯝ ꯐꯅꯦꯛꯁꯦ ꯂꯣꯟꯕ ꯂꯣꯏꯔꯦ ꯃꯊꯛꯇ ꯄꯥꯟꯗꯣꯡ ꯃꯆꯥ ꯑꯃꯁꯨ ꯍꯥꯞꯄꯦ ꯂꯩꯔꯦ ꯃꯌꯥꯝ ꯑꯩ ꯀꯥ ꯃꯅꯨꯡꯗ ꯄꯨꯁꯜꯂꯒꯦ ꯐꯖꯅ ꯁꯤ ꯁꯦꯒꯥꯏꯔꯛꯑꯒꯦ ꯑꯗꯨꯒ ꯐꯅꯦꯛꯁꯤ ꯎꯠꯂꯛꯑꯒꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯂꯣꯟꯈꯤꯕꯗꯣ ꯁꯤ ꯂꯩꯔꯦ ꯁꯤꯗ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯣ ꯁꯤ ꯃꯆꯨ ꯑꯃꯈꯛ ꯑꯣꯏꯕꯅꯤꯅ ꯁꯨꯃꯥꯏꯅ ꯂꯩꯀꯣ ꯁꯦꯠꯇꯤꯡꯁꯦ ꯆꯟꯗꯣꯟ ꯃꯆꯨ ꯑꯃꯅꯦ ꯖꯔꯤ ꯑꯃꯅꯦ ꯁꯨꯃꯥꯏꯅ ꯄꯤꯔꯤ ꯁꯦꯠꯇꯤꯡꯁꯦ ꯑꯗꯨ ꯃꯌꯥꯝ ꯐꯖꯩ ꯐꯖꯗꯦ ꯀꯃꯦꯟꯗ ꯑꯗꯨꯝ ꯇꯧꯕꯤꯔꯝꯃꯣ ꯊꯤꯔꯁꯨ ꯊꯤ ꯍꯥꯏꯕꯤꯌꯨ ꯐꯖꯔꯒꯅ ꯐꯖꯩ ꯍꯥꯏꯕꯤꯌꯨ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯉꯣꯟꯗ ꯁꯤ ꯃꯆꯨꯁꯦ ꯊꯥꯔꯒꯗꯤ ꯐꯖꯅꯤ ꯍꯥꯏꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯀꯩꯅꯣ ꯑꯃ ꯎꯠꯆꯔꯛꯀꯦ ꯑꯩꯈꯣꯏꯒꯤ ꯐꯅꯦꯛ ꯃꯄꯥꯟ ꯑꯄꯥꯕꯤꯗꯣ ꯃꯨꯀꯥꯒꯤꯗꯣ ꯁꯤꯗꯩꯗ ꯁꯤ ꯂꯩꯔꯦ ꯁꯤꯅ ꯕ꯭ꯂꯨ ꯁꯤ ꯂꯩꯔꯦ ꯁꯥꯡꯅ ꯂꯩꯔꯦꯀꯣ ꯁꯤ ꯐꯖꯩ ꯊꯤ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯀꯃꯦꯟ ꯄꯤꯕꯤꯔꯛꯑꯣ ꯃꯌꯥꯝꯗ ꯀꯃꯦꯟ ꯑꯗꯨꯝ ꯍꯟꯖꯔꯛꯀꯦ ꯃꯌꯥꯝꯅ ꯐꯖꯩ ꯊꯤ ꯍꯥꯏꯔꯛꯄꯗꯨꯅꯤ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯁꯤꯅ ꯒ꯭ꯔꯤꯟꯗ ꯂꯩꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯐꯅꯦꯛ ꯑꯍꯨꯝꯁꯦ ꯈꯛ ꯎꯠꯂꯒꯦ ꯑꯗꯣ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯃꯌꯥꯝ 10K ꯌꯧꯍꯜꯂꯁꯦ ꯁꯤꯌꯥꯔ ꯈꯔ ꯌꯥꯝ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯉꯒ ꯍꯧꯖꯤꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕꯁꯤꯡ ꯁꯕꯁꯀ꯭ꯔꯥꯏꯕ ꯕꯇꯟ ꯅꯝꯖꯟꯕꯤꯌꯨ ꯑꯗꯨꯒ ꯕꯦꯜ ꯑꯥꯏꯀꯣꯟꯗꯨꯁꯨ ꯑꯣꯟ ꯇꯧꯕꯤꯔꯝꯃꯨ ꯑꯩꯒꯤ ꯍꯦꯛ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯂꯛꯄ ꯈꯨꯗꯤꯡꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯅꯕ ꯑꯗꯨꯒ ꯃꯌꯥꯝ ꯑꯃꯨꯛꯀꯁꯨ ꯑꯩ ꯉꯁꯤ ꯍꯥꯏꯖꯔꯝꯒꯦ ꯃꯃꯥꯡꯗꯁꯨ ꯍꯥꯏꯈ꯭ꯔꯕ ꯑꯩꯒꯤ ꯂꯩꯐꯝ ꯍꯦꯛ ꯍꯪꯉꯛꯄꯗꯣ ꯊꯧꯕꯥꯜ ꯑꯊꯣꯛꯄꯝ ꯃꯌꯥꯏ ꯂꯩꯀꯥꯏ ꯑꯗꯨꯒ ꯑꯩꯒꯤ ꯐꯣꯟ ꯅꯝꯕꯔꯅ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯝꯃꯒꯦ ꯑꯗꯨꯒ ꯐꯅꯦꯛꯁꯤꯗꯤ ꯌꯣꯟꯅꯕ ꯅꯠꯇꯦ ꯃꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯂꯣꯟ ꯄꯤꯕꯤꯔꯛꯄꯅꯦ ꯐꯥꯏꯔꯦꯟ ꯊꯥꯅꯤꯅ ꯂꯨꯍꯣꯡꯕꯒꯤ ꯈꯔ ꯂꯣꯜꯂꯦ ꯑꯗꯨꯒ ꯐꯅꯦꯛ ꯑꯔꯣꯟꯃꯟꯒꯤ ꯑꯣꯏꯅ ꯑꯃꯨꯛꯁꯨ ꯍꯥꯏꯖꯔꯝꯒꯦ 600 ꯐꯅꯦꯛ ꯑꯃ ꯂꯣꯟꯕꯗ ꯑꯗꯨꯗꯤ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯂꯥꯏꯛ ꯁꯤꯌꯔ ꯀꯃꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯀꯥꯎꯕꯤꯒꯅꯨ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ